Ngara numida weram phongkhiba panampause degi maruaba pau khara khangasaraga miyamda khudo tamjige double engine ngang India gi constitution chemdarakadra haibage singnaba leire o ibobi Congress party natana Manipur da nungsi chanaba purakpa ngamloi double engine ngang India gi constitution chemdarakadra haibage singnaba leire haina CLP leader Okram Ibobi na phongdokre Wafam asi Manipur Pradesh Congress Committee na sintuna BT Road Laiba Congress Babanda Pangthokiba Jai Babu Jai Bim Jai Sangbidan Abhiyan launch tawbagi thoramga mari lenana phongdokibane launch tawbagi aduda Manipur Pradesh Congress Committee MPCC gi President Kaisa Mega Chandra CWC gi member Gaikhangam Deputy CLP leader Keranjit Khambo AC gi MLA Surya Kumar Okram yauna Party asigi thami kayasu saruk yake tharam aduga mari lenina CLP leader Okram Ibobi na hai lamdam asida party amana lengak pai bhaibase ngasina party amana amuk pai ba mathangdana party amana amuk pai bhaibase chatnabini adum oina makumja lising aniga subna kunga mari dagi hauduna ngasi phawba lengak pai deba BJP lenga asina India gi constitution bo ningthina chana handabagi mami ama tarakle Masida natana India da democracy gi chanabi muthatuna directorship to oina lakiba sina miyam karama phibam da lakadagi haiba khangba ngamdre India gi constitution na karemna bhaiba se democracy khongong na bane constitution chemdok pa haiba se araiba de oite India dagi British tanthong na ba miyam na akan bi ihau sangsinduna awaba kaya ama mayok na raba matungda lising masama panipuga tareke August taraka mangada ningkhatam na laklaba sibo ningkhatam na lakpa maungda Prime Minister Narendra Modi na hakibo afam adusu laibak chibane hauji oiriba phibam asida constitution itihas kangphong jaire masi khangna akhoi makeup thokpa matam yore lining lai chondaramadi magi tawjaningrabaso wakholole punsina bahona se constitution kan se Congress party na tanalaiba asige constitution ngakpa ngamloi Party asina democracy ki wahantok mapum phana lehenduna lamdam asida nungsi chanaba purakpa ngamgani maram aduna lakadariba lising aniga subna taraga tareke election na Congress na absolute majority phangnaba honamina si haina appeal tawki nakal amaramda tharam aduda saruk yakhiba MPCC gi president K Mega Chandra na phongdorakpada state asida BJP lengak lakpadagi lamdam asida awonba kaya ama ure awa ana tabagi sang asum hengalakle lairabagi sang su wangkalakle India gi constitution na iriba Dr. B.R. Ambedkar bo karemna bahaiba se parliament pusu karemna bane masi yaningde haiba ama khangan nabagi damak ngasi dagi hauraga chahi ama jumna Congress lusingba singna sathagadariba campaign asida miyamna su saruk yabiyu lobong ngakna naba khongjang changsingkhigane India gi constitution iriba miyoyase minority purup singbu amadi mi amaga kenaba thamdana purup khudingmak protect tawnaba iriba se muthanaba kana honari haiba si laibak chibane India na ningkha tamlaba matungda similonggi phibamda phagalamba adusu haujikti tapna mangtharakle lanai khujop kharada sinaduna tawning bada tawre constitution da piri reservation kaya amasu mangsilakle Lairaba inakhunba laumi simi mipum khudimakta lengangna piba kanaba scheme sing phanganba haina di iri aduba ona tainabada lairabada di amata phangandana laire maram aduna aikhoigi hak phanganaba puna wakhal taminabagi khangminanaba AICC na campaign asi haudorakpani miyamna su saruk yabiyu haiba wafam thamki makha tarakpa pawda Manipur Private Schools Registration and Regulations Rules lising aniga subna kunga mari indaba lana mahaisang sing thingjilagani lengak Manipur Private School Registration and Regulation Rules lising aniga subna kunga mari na piriba conditions sing fulfill tawdaba unrecognized private schools sing academy session lising aniga subna kunga mga kunga taruk tagi thingjinaba Manipur lengang thabolakhat khibaga lonana Thawal District ki oina de Zonal Education Officer Thawal na Sigome School sing thingjinaba office memorandum amanga si thokre ZEO Thawal Arambam Anikumar na ngasi thokiba jarol amada mamang sahi lising aniga subna kunga marige
November 6 Manipur Lengang Gazette notification Toktuna Manipur gi mafam pumbada Manipur Private School Registration and Regulation Rules Lising Aniga Subnakun Gamari Satna Nabakangan Kibagi Matung Inna Taba District Manung de Laiba Rules Asina Piriba Conditions Sing Fulfill Tawdava Unrecognized Private Schools Sing Academy Section Lising Aniga Subnakun Gamanga Kunga Taruk Tegi Tingilakani Haide Maram Asina District Asige Manung de Laiba Unrecognized Amade Recognized Private School Kudim Magna Notice Asina Topa Numitegi Numit Maudrani gi Manungda Rules Asigi Makada Registration Tongnaba Darkar Oiba P Kalonyana Apply Tawgadavani Amaram da Rules Asina Pidiba Condition Sing Shudaba Recognized School Singi Oina Day Notice Asina Topa Numitegi Sahi Ani Pawagi Oina Registration Tawdana School Salaiba Yagani Amadi Sahi Marigi Manungda Registration Tawgadavani Haide Ek asige section marigi subsection ahum gi makada certificate phanglaba hanandagi lairaba school singi oina rules asige section manga gi makada mari leinaba competent authority amadagi hana ayaba lauraba matung mahairoi bu mingjanbagi thaba paikhatgadabani hariba si thawoidaba tarabadi sahi amajada laibana draga fine thibagi jarak phangani haide maram asina unrecognized amadi recognized private school singna Numit Maudrani gi Manungda register Tawdava Tarabade Karigoma Asigoma School Asida Mingjalubam Hairoi Singi Academic Career Da Sauna Solopaya Hainasu Office Memorandum Aduda Palli Makha Tarakpa Pauda Volunteer on recruit toukhraga Myanmar ge Lalhoulup ta yaohallamba damak kuki masel yamna sauna unkhana bathokle kuki sing dagi oiba legislator yawba tongamba administration gi demand taleba Churchampur da base tawba CSO Indigenous Tribal Leaders Forum ITLF na Manipur da thoglibi irang asigi damak kuki gi khulsingbo ngak senabagi damaktani haiduna United Tribal Volunteer UTV haina mingthonba khulai paiba organization ama linkhatuna masing yamlaba kuki nahasingbo volunteer oni recruit toukhraga Myanmar ge Lalhoulup amada yaohallamba gi damak Churchampur da lairiba kuki masel gi marakta yamna sauna unkhana bathokle haide Thajaba yaba press na phangba paw amana hai Manipur da thogliba irang asigi dama ITLF na kuki phuruk ki inkhalak liba naha chani palom volunteer on recruit tawki hariba kuki volunteer sing adu makhoi gi imung manugi mioi sing khanganda da makhoi ba Myanmar da thaduna Kachin Independent Army KIA da training pihanke adubu ngarang Myanmar gi Sagai region da leiba Minthar da Myanmar junta gi army ga Myanmar da base tawba kuki khulai paiba singi marakta yamna chawna khuthokna ke khuthokna bagi thawdu adu da Churchampur ge thingkam phaida ge saiko tin saha khongsai kaubana ha ama Myanmar junta army gi makhutta laikhidre haide laikhidraba saikon chingsaha khongsai gi imung manung gi makede ge makhogi machanupa adu Manipur da thoglibi irang asida kuki gi khulsingak senabagi dama ITLF na volunteer oina recruit tawkhibani haina phongdorakle